Nambol ambush ka mari lainana NIA na PLA gi kadar Ahumgi Mathakta charge file Loukhatkhre mamang chahi gi September 18 da Nambol sabal likaida ambush ataduna AR personnel ani laikidaba amadi mangana aso apan nahan kiba thawdok ka mari lainana NIA na lona thinkraba lalawlup RPF ki lanmi sanglop PLA People's Liberation Army gi kadar Ahumgi Mathakta charge file Loukhatkhre NIA Special Court Infal the file Turkey Chargesheet aduna Thongram Sadanand Singh alias Ngasigi alias Burakpa Khudongbam Oji Maitai alias Kailan amasung Irengbam Jugindro Maitai alias Jugin Maitai gi Mathakta BNF ki tongan ba Section Arms Act Prevention of Damage to Public Property Act Explosive Substance Act amasung UAP Act ki makhada maral siri mamang sahi lising ani kun nga mga gi September 18 ni midang waramda Bisnupur District ki Nambol Police Station gi manung Chanba Nambol sabal laikay mapagi Infal tidim lambida kuntraum doi suba AR gi truck amada ambush sataki ambush aduda AR gi personnel ani laikide amasung atoppa mga na aso apan nang kibani thawdok aduga mari lainana NIA na case ama lokhatuna investigation chatarki investigation aduda ambush adulo na thinkraba PLA na sataki bani haiba kangbangam ki hairi NIA na sataki ba investigation aduda attack chathaba numit adugi angan ba matamda PLA gi kadar khara nongmei amasung explosive substance puduna Nambol sabal laikai crossing manakta laiduna ambush adubo sataki thawdok aduga mari lainana Nambol police station na case ama lokhatkhi case adubu chahi adugi November thada local police tagi NIA na lokhatuna makhataba investigation chatarki bani